एजेंसी में सिनजबनी कहीं खरदी सोदन पॉजिटिवली तौरकनी थाजब लेज मचेत फी मचेत फंग याब अभी पाव लौबीबरद्राब CBI की नथिगल पाइग्रब कमाय CBI होम अफेयर्स की मखाद लेबनी ऑनरेबल चीफ मिनिस्टर हंगीरग फी मचेत पीबसी यारोद्रा तक्सनजगे मधु CBI तक्सनजगे मधु हंगनब तक्सनगे सिगी मौंग सरकार से CBI प्रजा थाजब थमगद मानदे इमुंग मनुंगी मीना सर अखोगी अंगांग अनि सिगी इमुंग मनुंगी मियोना स्टेट सिगी काय खुमनजरीबी मतमदुगी गवर्नर अनुसया उइके उनरे ऑनरेबल चीफ मिनिस्टर कयारक उनरे देन सेक्यूरिटी एडवाइजर श्री कुलदीप सु कयारक उनदना अंगांग अनि से करिगुंबा सिगिबा तारगसु मोइगी मथौ मंगम तंगनबा सरू मचेत अमतो ओरसु पीबीयु हाइदना यामना अखोगी हाइबा चीफ मिनिस्टर दा गवर्नर दा एडवाइजर कुलदीप सेक्यूरिटी दा तंगनदना लाखिबसु सारंग सि भाव फंगदबा यामना खांग बंगमद्रबा हाइतारे असि यौना हाइजदना लाकपदा ngasi भावबदा लुनिंगानि हाइबा खंगनदबदगी हौगिबा जुलाई की तांग कुनगा मरीदा अखोगी हेमजित की मागी अपोपा इमुंग मनुंग ममा मपा यावना खांग बंगमबगी पांगनदु लोइख्रबा माले अखोगी पांगोंगना मूर्ति सारगा संस्कार तौरगा जुलाई की तांग मरीदा संस्कार तौरगा तांग मंगा हंदकी अगस्त की तांग मंगा दा अखोगी सोरादाना चिंबा तौखरे अदु नुपी मचा असिगिदि सार करिगुंबा अमत तौदना हुजिक फावबा सरू मचेत अमत ओरसु पीबीयु हाइदना यामना नुंगाइतबा हाइबदा सार अखोई तोान तोान जाति मागी मागी धर्म की चनबी सर अखोई मैतई कनागुम इमुंग लेब आंगांग ओरो अहल ओरो असी अना थोक सर चाक फाव चानदब असीब मथौ मंगम लोद्री फाव nga सा nga चाब यादब हाइबना चिंब मयाम अमा मसिदा सर अवाब मयाम अमा खांगा लेबदो मदुगी नुंगाइतबदु सर अखोई खुदिंगमक्ता आई फावरमगने हाइना आई फील तौई अदुना आइना टेंशन जरकदा सर मतमदुदा मयामना ngangnakibase बिशेनपुर डिस्ट्रिक्ट की हेडक्वार्टर है तारे अदुगी मनिंगलोमदा चुरचानपुर डिस्ट्रिक्ट की चिंबा जौजांग टेक है मफमदुदा अंगांग अनिसे हाटलगा मसिदु फुंगी हाइदना मयामना ngangnaba मफमनी अदु इन्वेस्टिगेशन दा सर अंगांग अनि दो कराय वाइदगी फागिबनो कराय वाइदा हाटखिबनो हाइबसिगी लंगा लंजिन खंगबिरब्रा खंगब खरा लेरब्रा अदुगा मोय अनिसी सर सरू मचेत अमतो ओरसु सरकार सिना फंगहलगा इमुंग मनुंगदा खुसिनबगी खुदोंग चाबसे लेररोइद्रा हाइबसे मसी खंगनिंगबदगी मोशन से इन मूव तौजरीबने सारना मतम खरा पीबीबगीदम थागतजरी ऑनरेबल चीफ मिनिस्टर इन चार्ज ऑफ होम ना स्टेटमेंट थंबिगनी ऑनरेबल स्पीकर सर ऑनरेबल मेंबर ना कॉलिंग अटेंशन तौबिरैबा इशू से लेबाकी ओइबा याम कंसर्न ओइखिबा हुजिकसु ओइरिबा अदुगा ख्वाइदगिसु नुंगाइतबसिंगी मनुंगदा ख्वाइदगी नुंगाइगिदबा थौदोक अमा ओइबा नुंगाइतबा मयाम अमा थोय लास्ट थार मेदगिना हुजि फाउसिदैदा थोकिबा थौदोकसिंदा याम साथीना शॉकिंग ओइबा नुंगाइतबा ताहिदबा यंगैदबा मयाम अमा थोय अदुगी मनुंगदा ख्वाइदगी हेन नुंगाइतबगी मनक्ता अमानि अदुबा सर गवर्नमेंट के साइड के अखोय स्टेट गवर्नमेंट होनाबदा मसिदैदा खरा कॉम्प्लिकेसी खरा लाकपा आर्म्स मिलिटेंट टेररिस्ट कांगबु यावबगी लाकपदगी चिंगनब लेबदगी हाइबा तारे अखोयना मसिगी केस द हाईएस्ट एजेंसी भारत की मद सिन्नबनी अदुना सर जे ऑनरेबल मेंबर नसु लोइना हाइखरे मी तरुक फाइ तरुक तुइ मनुंगदा अनि मनि माइनरनी माइनर सिंगगे रिलेटिव्स सिनगले मरिदु हुजिक CBI की कस्टडी द लई अदुगा मदु अखोयना स्टेट गवर्नमेंट तौबदा इनकन्वीनियंट ओइबा खरा लेरे ना हाइबदगी CBI दा सिनरगा तौरिबने अखोय CBI गासु मतम पुनमक तौबै फाउनरगा लई गार्जियन सिंगदो लाआमे याम नुंगाइते अखोय उबदा मोइगी मोइना हुजि हाइरिबा कइनोम तौरसु ना हाइबदो यामना करेजेस ओइ थोकिबा थौदोकतु मसा लेगिद्रे सुगुम नाथै चादबा मदा हाइना खंगगासु मागी तबम थोकबा खरदु तौगे हाइना तेबने राइटफुल क्लेम नि अदुबो थोइबा थौदोकसिना अखोय स्टेट गवर्नमेंट ना तौबदा इनकन्वीनियंट ओइबा डिफिकल्टीज ओइबा खरा लाकपदगी सर अखोय CBI दा सिनबनी मागी मदुदा चिंगनबा मोबाइल करी करी अयाम लोइना फागले अखोयगी रिपोर्ट अदुबो अंडर इन्वेस्टिगेशन CBI गुम्बा मगी मखा थिगलगा लेबनिना मसिदैदा याम एलाबोरेटली खनबा फतब्रा मरम चादब्रा इन खले अदुना होजिकी मरम ऑनरेबल मेंबर ना पुखत पिगिबा
ꯀꯟꯁꯔꯟꯗꯣ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯂꯩ ꯑꯩꯈꯣꯏ CBIꯒꯤ ꯑꯣꯊꯣꯔꯤꯇꯤꯗ ꯀꯟꯅ ꯑꯗꯨꯝ ꯍꯥꯏꯅꯔꯒ ꯅꯈꯣꯏ ꯀꯔꯤꯅꯣ ꯇꯧꯔꯒ somehow ꯃꯁꯥꯗꯨꯒꯤ ꯄꯨꯔꯥ ꯐꯪꯗ꯭ꯔꯒꯁꯨ ꯀꯩꯒꯨꯝꯕ ꯑꯃꯗ ꯑꯣꯏꯔꯁꯨ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤ ꯇꯧꯅꯕ ꯍꯥꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯇꯛꯅꯔꯒ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯇꯛꯅꯔꯤ ꯁꯥꯔ ꯑꯗꯨ ꯀꯩꯅꯣꯒꯤ ꯍꯦꯝꯖꯤꯠꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯦꯝꯖꯤꯠꯀꯤ ꯐꯤꯖꯝ ꯍꯦꯝꯖꯤꯠꯀꯤ ꯗꯤ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯄꯪꯒꯣꯡꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯇꯧꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤꯗꯨꯒꯤ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩ ꯑꯗꯨꯗ ꯅꯠꯇꯦ ꯈꯔ ꯑꯃꯁꯨ ꯂꯩꯔꯤ ꯂꯝꯁꯥꯡꯂꯣꯝꯒꯤ ꯁꯥꯏꯠ ꯃꯅꯤꯡꯂꯣꯝꯒꯤ ꯁꯥꯏꯠꯇ ꯀꯔꯤꯗ ꯈꯔ ꯑꯩ ꯂꯣꯏꯅ ꯗꯤꯇꯦꯜ ꯑꯗꯨꯗ ꯆꯠꯂꯨꯔꯣꯏꯒꯦ ꯃꯔꯝꯗꯤ ꯆꯍꯤ ꯑꯃ ꯃꯈꯥꯏꯁꯤ ꯃꯗꯨꯒꯤ ꯇꯣꯞ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯗꯨꯒꯤ ꯐꯤꯂꯤꯡ ꯑꯗꯨꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯇꯥꯔꯒ ꯂꯥꯛꯑꯕꯅꯤ ꯑꯗ ꯑꯩꯈꯣꯏꯁꯨ ꯒꯣꯔꯃꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯐꯪꯅꯅꯕ ꯌꯥꯝ ꯀꯟꯅ ꯑꯦꯅꯤ ꯃꯤꯟꯁ ꯑꯃ ꯇꯧꯔꯀꯥꯟꯗ ꯍꯣꯠꯅꯖꯔꯤ ꯑꯗꯨꯅ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯁꯤꯌꯥꯔ ꯇꯧꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯐꯦꯃꯤꯂꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ CBIꯒꯤ ꯃꯣꯏꯒꯤ ꯀꯦꯄꯥꯁꯤꯇꯤ ꯕꯦꯁ ꯀꯦꯄꯥꯁꯤꯇꯤ ꯃꯣꯏꯒꯤ ꯑꯔꯩꯕ ꯁꯣꯔꯁ ꯇꯧꯔꯀꯥꯟꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯂꯪꯂꯥ ꯄꯨꯊꯣꯛꯅꯕꯗꯣ ꯍꯥꯎꯔꯤꯕꯁꯤ ꯅꯠꯇꯅ ꯑꯇꯩꯒꯤꯁꯨ ꯃꯣꯏꯗ ꯁꯤꯟꯅꯕ ꯀꯦꯁꯁꯤꯡꯒꯤ ꯄꯨꯊꯣꯛꯅꯕ ꯑꯗꯨꯒ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯏꯆꯥꯅꯨꯄꯥꯁꯤꯒ ꯏꯆꯥꯅꯨꯄꯤꯁꯤꯒ ꯑꯅꯤꯒꯤꯁꯤ ꯑꯩꯈꯣꯏ ꯇꯛꯁꯤꯟꯖꯒꯦ ꯍꯥꯏꯗꯅ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯍꯣꯠꯅꯔꯤ ꯌꯦꯡꯁꯤꯜꯂꯤ ꯊꯤꯖꯤꯜꯂꯤ ꯍꯥꯏꯕꯁꯤꯗꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯑꯃꯠꯇ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯁꯥꯔ ꯀꯦꯁꯀꯤ ꯁ꯭ꯇꯦꯇꯁ 31/12/2023 ꯗ ꯆꯥꯔꯖ ꯁꯤꯠ ꯐ꯭ꯔꯦꯝ ꯇꯧꯈ꯭ꯔꯦ ꯁꯥꯔ ꯑꯗꯨꯒ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 14 ꯁꯤꯗ ꯃꯥꯁꯇꯔ ꯄ꯭ꯂꯥꯟ ꯍꯥꯏꯕ ꯇꯥꯏ ꯑꯉꯥꯡ ꯑꯅꯤꯁꯤ ꯍꯥꯠꯄꯁꯤꯗ ꯃꯥꯁꯇꯔ ꯄ꯭ꯂꯥꯟ ꯑꯣꯏꯕ ꯍꯦꯠ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯎꯂꯨꯟꯃꯥꯡ ꯍꯥꯏꯕ ꯑꯃ ꯄꯨꯅꯦꯗꯒꯤ ꯐꯥꯔꯦ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯈꯕꯔꯗꯨꯗꯤ ꯁꯥꯔ ꯑꯩ ꯌꯥꯎꯖꯔꯛꯏ ꯁꯤꯗ ꯈꯕꯔꯁꯤꯗ ꯌꯥꯝ ꯆꯥꯎꯅꯁꯨ ꯌꯥꯎꯔꯦ ꯁꯥꯔ ꯆꯥꯔꯖ ꯁꯤꯠ ꯀꯦꯁ ꯑꯃ ꯀ꯭ꯔꯥꯏꯝ ꯑꯃ ꯆꯦꯟꯅꯕ ꯀꯥꯟꯗ ꯁꯥꯔ ꯆꯥꯔꯖ ꯁꯤꯠ ꯑꯃ ꯐ꯭ꯔꯦꯝ ꯇꯧꯕꯁꯤꯅꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨ ꯆꯥꯔꯖ ꯁꯤꯠꯁꯦ ꯉꯁꯤ ꯊꯥ 9 ꯆꯪꯁꯤꯜꯂꯛꯑꯦ ꯗꯤꯁꯦꯝꯕꯔꯒꯤ ꯑꯔꯣꯏꯕ ꯇꯥꯡ 32ꯗꯅꯤ ꯉꯁꯤ ꯑꯥꯒꯁꯀꯤ ꯇꯥꯡ 8ꯅꯤ ꯁꯥꯔ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯑꯃꯗꯨ ꯅꯠꯇꯦ ꯁꯥꯔ ꯑꯩ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯀꯁꯇꯗꯤ ꯑꯗꯤ ꯀꯣꯔꯠꯇ ꯂꯩꯕ ꯈꯣꯠꯄ ꯀꯗꯥꯏꯐꯥꯎ ꯉꯥꯡꯕ ꯌꯥꯕ ꯌꯥꯗꯕ ꯁꯥꯔ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯂꯣꯏꯅ ꯄꯤꯔꯤꯕ ꯉꯥꯛꯇꯅꯤ ꯌꯥꯕꯅ ꯁꯤ ꯌꯥꯗꯕꯅ ꯁꯤ ꯑꯗꯣꯝꯗ ꯑꯩ ꯊꯝꯖꯔꯣꯏ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯊꯥ 9 ꯆꯪꯁꯤꯜꯂꯛꯑꯦ ꯆꯥꯔꯖ ꯁꯤꯠ ꯊꯥꯒꯠꯈꯤꯕ ꯃꯥꯁꯇꯔ ꯄ꯭ꯂꯥꯟ ꯃꯗꯨꯗ ꯆꯦꯟꯅꯕ ꯃꯥꯁꯇꯔ ꯄ꯭ꯂꯥꯟ ꯌꯥꯎꯕ ꯄꯥꯔꯁꯟꯗꯨ ꯐꯥꯔꯦ ꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛ ꯊꯝꯕꯤꯕ ꯀꯥꯟꯗ ꯕꯣꯏꯅ ꯄꯥꯏꯔꯝꯕ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯔꯤꯀꯣꯚꯔ ꯇꯧꯕꯒꯤ ꯄꯣꯠ ꯑꯗꯨꯋꯥꯏ ꯊꯥꯛꯇ ꯐꯥꯎ ꯌꯧꯔꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯁꯤꯔꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯁꯣꯏꯗꯅ ꯃꯐꯝꯁꯤꯗ ꯐꯨꯝꯃꯤ ꯍꯥꯏꯕꯁꯦ ꯁꯥꯔ ꯈꯪꯐꯝ ꯊꯣꯛꯑꯦꯅ ꯑꯩ ꯂꯧꯋꯦꯕ ꯁ꯭ꯇꯦꯠꯀꯤ ꯃꯈꯥꯗ CBIꯁꯦ ꯂꯩꯇ꯭ꯔꯒꯁꯨ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯤꯒꯤ ꯀꯦꯁꯁꯤꯒꯤ ꯃꯇꯥꯡꯁꯤ ꯇꯦꯂꯤꯐꯣꯟꯗ ꯑꯣꯏꯔꯁꯨ ꯁꯦꯀꯦꯟ ꯑꯃꯗ ꯑꯗꯨꯝ ꯀꯟꯐꯥꯔꯃꯦꯁꯟ ꯂꯧꯕꯤꯕ ꯌꯥꯕ ꯄꯣꯠꯅꯦꯕ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯑꯗꯨꯅ ꯊꯥ 9 ꯐꯥꯖꯤꯜꯂꯛꯑꯕ ꯃꯥꯁꯇꯔ ꯄ꯭ꯂꯥꯟ ꯃꯥꯁꯇꯔ ꯃꯥꯏꯟ ꯃꯤ ꯐꯥꯔꯕ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯄꯥꯏꯔꯝꯕ ꯄꯣꯠ ꯆꯩ ꯀꯔꯤ ꯔꯤꯀꯣꯚꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯍꯥꯏꯔꯕꯅꯤꯅ ꯃꯣꯏꯒꯤ ꯗꯦꯠ ꯕꯣꯗꯤꯁꯦ ꯃꯁꯤ ꯂꯣꯏꯅ ꯁꯔꯨ ꯃꯆꯦꯠ ꯑꯃꯇ ꯑꯣꯏꯔꯁꯨ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯐꯪꯍꯟꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯑꯞ ꯇꯨ ꯗꯦꯠ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨꯝꯇꯪ ꯊꯝꯕꯤꯌꯨ ꯁꯥꯔ ꯁꯥꯔ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯆꯥꯔꯖ ꯁꯤꯠ ꯐꯥꯎ ꯊꯥꯒꯠꯂꯕꯅꯤ ꯀꯦꯁꯁꯤ ꯌꯥꯝ ꯁꯦꯔꯤꯌꯁꯂꯤ ꯂꯧꯏ CBIꯅꯁꯨ ꯌꯥꯝ ꯁꯦꯔꯤꯌꯁꯂꯤ ꯂꯧꯏ ꯆꯥꯔꯖ ꯁꯤꯠ ꯊꯥꯒꯠꯂꯕꯅꯤ ꯃꯗꯨꯒꯤ ꯄꯅꯤꯁꯃꯦꯟ ꯄꯤꯅꯅꯕ ꯆꯞ ꯆꯥꯕ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯄꯅꯤꯁꯃꯦꯟ ꯄꯤꯅꯅꯕ ꯑꯗꯨꯁꯨ ꯀꯟꯅ ꯑꯩꯈꯣꯏ ꯇꯛꯁꯜꯂꯤ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯄꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯁꯥꯔ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯟꯅ ꯇꯛꯁꯜꯂꯤ ꯍꯧꯖꯤꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕꯗꯨꯒꯤ ꯀꯩꯅꯣꯝꯇ ꯑꯣꯏꯔꯁꯨ ꯐꯪꯍꯜꯂꯒ ꯑꯍꯜ ꯂꯃꯟꯗ ꯆꯠꯅꯕꯤꯒꯤ ꯑꯣꯏꯅ ꯁꯤꯟꯅꯁꯤ ꯍꯥꯏꯕꯁꯨ ꯇꯛꯁꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯏꯟꯀꯟꯚꯤꯅꯤꯌꯟ ꯂꯩꯕꯗꯒꯤ CBIꯒꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯁꯤꯟꯅꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯄꯣꯖꯤꯇꯤꯚꯂꯤ ꯇꯧꯔꯛꯀꯅꯤꯅ ꯑꯩ ꯊꯥꯖꯕ ꯂꯩꯖꯩ ꯃꯐꯝꯗꯨꯃꯇꯪ ꯃꯆꯦꯠ ꯐꯤ ꯃꯆꯦꯠ ꯑꯃꯇ ꯑꯣꯏꯔꯁꯨ ꯐꯪꯕ ꯌꯥꯕ ꯑꯗꯨꯐꯥꯎꯒꯤ ꯄꯥꯎ ꯂꯧꯕꯤꯕꯁꯤ ꯉꯝꯃꯔꯣꯏꯗ꯭ꯔꯕ CBIꯒꯤꯅ ꯊꯤꯒꯠꯂꯒ ꯄꯥꯏꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨ CBI ꯍꯥꯏꯕꯁꯤ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯑꯗꯨꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯪꯕꯤꯔꯒ ꯐꯤ ꯃꯆꯦꯠ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯤꯕꯁꯤ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯑꯩ ꯇꯛꯁꯟꯖꯒꯦ ꯍꯥꯏꯕ ꯃꯗꯨ CBIꯗ ꯇꯛꯁꯟꯖꯒꯦ ꯃꯗꯨꯒꯤ ꯐꯪꯅꯅꯕꯗꯣ ꯑꯩ ꯇꯛꯁꯟꯒꯦ ꯍꯥꯏꯕꯅꯤ ꯁꯤꯒꯤ ꯃꯑꯣꯡꯁꯤ ꯁꯔꯀꯥꯔꯁꯤꯗ CBIꯗ ꯄ꯭ꯔꯖꯥꯅ ꯊꯥꯖꯕ ꯊꯝꯃꯝꯒꯗꯧ ꯃꯥꯟꯗꯦꯕ